India da COVID-19 amaram oiduna nauna miyoi lising mariga chahumga kunmapan lekhidrei. Masi tharaga hausi fawada India pumbada lekhidaba migi masing puna lakani lising humdra nipan chatret katara mapan yaukrei. Amaromda Union Health Ministry na ngasi update tawkiba report amagi matung inna haukiba pung kunmari asigi manungda miyoi lak ani ka lising humfu humdoi gi mathakta positive oiba thengna kre hairi. Malem ki kaithal da lupa lakh mari rom gi oigadaba heroin amadi WY tablet ka konana haukiba April ki tang kunda narcotic cell IMPHAL-IST amadi yada Khetrigaon gi thomi singna Khetrigaon makha leikai gi yum khaibam leirakta gi fakiba mama macha buya mayum thoibi begam chahi nifu manga mapuroiba leikhidraba buya mayum abo khan amadi maha ki macha nupa buya mayum Abdul Hanal Elias Anan chahi kunhumdoi PIT NDNPS ki makha da tha hum detain tawnaba Manipuri governor na yathang pikrai. Manipur ki governor ki mingda Manipur lenga ki special secretary home H Gyan Prakash na khudiyek pituna thadorak pachero lamagi matung inna hairiba miyoi aniasi prevention of illicit traffic in NDNPS section 3 gi subsection 1 1988 ki makhada thahum detain tawnaba mari lenaba department da khanan kibani. Handak marak more manungda sanga gi mamal tang yon khalakpa sida chanaba mamal singda yonabagi damak more gi CSO singi ayapa lawraga more consumer club Cookie Students Organization more blog more youth club singa sina chatharakpa drive da ngarang Imphal more lambi gi Chikim village da more dagi Imphal rom da puna buhonaramba ok tara puramba tata DI gari ama fagat khrei. Ngarang nungthil pung ahum rom tabada tharoi lok chingkhong da leiba transformer magi makhong da sajik chaba changlubada chahi ahum rom suraba san lamja ma maina chingbadagi khudak ta sikrei siriba san aduki mapuna TAUKTAE municipal ward number 8 gi Amir Khan gi ni curfew leibana maram oraga san gi mapuna thokpa yadabana san adu lamhang da sajik charuna ba thadokhi adubo yumda karak mandabadagi numidang wairam thiba chatpada leikai gi myoi singna san ama maina chingduna transformer makhong da na leiram khibani. Gujarat ki samudra khongbal yaurakpadagi safu kana lakhiba TOKTAE ithaki pom khara makhai sonthakre haina India Meteorological Department IMD ki maikai gi khangalakrai adumangpu ngarang numidang yaurakhiba TOKTAE gi akanba ithaki pom do pung amada kilometer chamaga marifu manga yangna silakpa ngamki hairi Gujarat khaktanatana Maharashtra Kerala amadi Goa gi samudra khongbal dasu safu kana yairakpadagi manak nakpada leiramba miyoi kaya safagadaba mafam kaya da honghan Hairi. Tararuk Shuba Italian Open ki title world ki number 1 oriba Serbia ki NOVAK DJOKOVIC po RAFAEL NADAL na maithiba piduna title asilaw bangamkrei ngarang numidang sanakiba final match aduda Spain ki tennis sanaroi NADAL na DJOKOVIC po taret mga ama taruk amade taruk ahum da maithiba piduna mamangi champion asibu maithiba pikibani RAFAEL NADAL na NOVAK DJOKOVIC po maithiba piba ngamkhrabasu ATP ranking ki matung ina mahak hauze world ranking ki ahum shubada leiri